ꯑꯩꯈꯣꯏꯒꯤ ꯄꯨꯔꯥꯟ ꯀꯌꯥꯗ ꯏꯗꯨꯅ ꯊꯝꯂꯝꯂꯤꯕ ꯚꯥꯁꯨꯀꯤ ꯍꯥꯏꯔꯤꯕ ꯆꯥꯎꯔꯕ ꯂꯤꯟ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯤꯊ ꯑꯃꯔ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯁꯤꯌꯟ ꯏꯟꯗꯤꯌꯥꯟ ꯍꯤꯁꯇ꯭ꯔꯤ ꯀꯌꯥ ꯑꯁꯤ ꯁꯨꯞꯅꯇꯒꯤ ꯃꯥꯏꯊꯣꯂꯣꯖꯤ ꯑꯃꯔ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ IIT ꯔꯨꯔꯀꯤꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯈꯔ ꯃꯈꯩꯗꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯄ꯭ꯔꯤ ꯍꯤꯁꯇꯣꯔꯤꯛ ꯁ꯭ꯅꯦꯛ ꯑꯃꯒꯤ ꯐꯣꯁꯤꯜ ꯐꯪꯈꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯀꯣꯚꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯏꯇꯥꯅꯣꯕꯣआ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯤꯟ ꯑꯣꯏꯗ꯭ꯔꯦ, ꯃꯔꯝꯗꯤ IIT ꯔꯨꯔꯀꯤꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯅꯧꯅ ꯐꯪꯂꯤꯕ ꯂꯤꯟ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯇꯥꯏꯇꯥꯅꯣꯕꯣआꯗꯒꯤꯁꯨ ꯀꯥ ꯍꯦꯟꯅ ꯆꯥꯎꯏ꯫ ꯅꯧꯅ ꯐꯪꯈ꯭ꯔꯕ ꯂꯤꯟ ꯑꯁꯤꯕꯨ ꯚꯥꯁꯨꯀꯤ ꯍꯥꯏꯅ ꯊꯣꯟꯈꯤ꯫ ꯚꯥꯁꯨꯀꯤ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯁꯤ ꯍꯤꯟꯗꯨꯒꯤ ꯑꯔꯤꯕ ꯂꯥꯏꯔꯤꯛ ꯀꯌꯥꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯜꯂꯤꯕ ꯂꯤꯟ ꯑꯃꯅꯤ꯫ ꯍꯤꯟꯗꯨꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯂꯥꯏ ꯃꯍꯥꯗꯦꯕꯀꯤ ꯉꯛꯁꯝꯗ ꯌꯦꯠꯂꯤꯕ ꯂꯤꯟ ꯑꯁꯤꯕꯨꯅꯤ ꯚꯥꯁꯨꯀꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯁꯤꯗ ꯍꯪꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯤ ꯅꯧꯅ ꯐꯪꯂꯤꯕ ꯂꯤꯟ ꯑꯁꯤꯕꯨꯁꯨ ꯚꯥꯁꯨꯀꯤ ꯍꯥꯏꯅ ꯀꯧꯏꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯀꯌꯥ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯕꯒꯤꯗꯃꯛ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯆꯥꯎꯈ꯭ꯔꯕ ꯂꯤꯟ ꯑꯁꯤꯒꯤ ꯐꯣꯁꯤꯜꯁ ꯑꯁꯤ 2005ꯗ ꯐꯪꯈꯤ꯫ IIT ꯔꯨꯔꯀꯤꯒꯤ ꯊꯤꯖꯤꯜꯂꯤꯕ ꯔꯤꯁꯔꯆꯔꯁꯤꯡꯅ ꯑꯍꯥꯟꯕ ꯐꯪꯕꯗꯗꯤ ꯐꯣꯁꯤꯜ ꯑꯁꯤꯕꯨ ꯀ꯭ꯔꯣꯀꯣꯗꯥꯏꯜꯒꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ 2005ꯗ ꯐꯪꯈ꯭ꯔꯕꯁꯨ ꯔꯤꯁꯔꯆ ꯀꯌꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯣꯁꯤꯜ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯤꯟ ꯑꯃꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯔꯃꯦꯁꯟꯗꯤ 2024ꯗ ꯐꯪꯈꯤ꯫ ꯚꯥꯁꯨꯀꯤ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕꯁꯨ ꯌꯥꯎꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ ꯚꯥꯁꯨꯀꯤ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯁꯤ ꯃꯍꯥꯗꯦꯕꯀꯤ ꯉꯛꯁꯝꯗ ꯌꯦꯠꯇꯨꯅ ꯂꯩꯔꯤꯕ ꯂꯤꯟ ꯑꯗꯨꯕꯨꯅꯤ꯫ ꯚꯥꯁꯨꯀꯤꯕꯨ ꯃꯤꯌꯥꯝꯅ ꯂꯤꯟ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯤꯟꯗꯨꯒꯤ ꯄꯨꯔꯥꯟꯗ ꯐꯪꯂꯤꯕ ꯁꯃꯨꯗ꯭ꯔ ꯃꯟꯊꯟ ꯍꯥꯏꯕꯗꯤ ꯁꯃꯨꯗ꯭ꯔ ꯅꯩꯕ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯁꯨ ꯚꯥꯁꯨꯀꯤꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯩꯈꯤ꯫ ꯂꯥꯏ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯃꯨꯗ꯭ꯔ ꯅꯩꯗꯨꯅ ꯑꯃ꯭ꯔꯤꯠꯇ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯊꯧꯔꯤꯒꯤ ꯃꯍꯨꯠꯇ ꯚꯥꯁꯨꯀꯤꯕꯨ ꯃꯦꯔꯨ ꯆꯤꯡꯗ ꯌꯦꯠꯇꯨꯅ ꯂꯥꯏ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯦꯞꯅꯗꯨꯅ ꯆꯤꯡꯅꯈꯤ꯫ IIT ꯔꯨꯔꯀꯤꯒꯤ ꯔꯤꯁꯔꯆꯔꯁ ꯇꯤꯝꯅ ꯒꯨꯖꯔꯥꯠꯀꯤ ꯀꯆ ꯍꯥꯏꯔꯤꯕ ꯃꯐꯝꯗꯒꯤ ꯀꯣꯜ ꯃꯥꯏꯟ ꯑꯃꯗꯒꯤ ꯐꯪꯈꯤꯕ ꯐꯣꯁꯤꯜ ꯑꯁꯤ ꯀꯌꯥꯃꯨꯛ ꯆꯥꯎꯒꯤ ꯍꯥꯏꯕꯕꯨ ꯂꯤꯟ ꯑꯁꯤꯒꯤ ꯑꯁꯥꯡꯕꯁꯤ 26 to 50 ꯐꯤꯠꯁ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯁꯤꯜ ꯑꯁꯤ ꯆꯍꯤ ꯀ꯭ꯔꯣꯔ 4.5ꯗꯒꯤꯁꯨ ꯍꯦꯟꯅ ꯂꯤꯔꯕ ꯐꯣꯁꯤꯜꯅꯤ꯫ ꯔꯤꯁꯔꯆꯔꯁꯤꯡꯅ ꯊꯥ 3 ꯍꯦꯟꯅ ꯔꯤꯁꯔꯆ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯣꯁꯤꯜ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯤꯟꯒꯤ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯂꯤꯟ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯏꯇꯥꯅꯣꯕꯣआꯗꯤ ꯑꯉꯥꯡꯗꯧꯅ ꯇꯧꯈꯤ꯫ ꯂꯤꯟ ꯑꯁꯤꯕు ꯚꯥꯁꯨꯀꯤ ꯊꯣꯟꯈꯤꯕꯒꯤ ꯃꯔꯝꯗꯤ ꯚꯥꯁꯨꯀꯤ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯁꯤ ꯂꯤꯟ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯤꯟꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯄꯨ ꯂꯤꯟ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯈꯟꯅꯩ꯫ ꯑꯗꯨꯒ ꯅꯧꯅ ꯐꯪꯈ꯭ꯔꯕ ꯂꯤꯟ ꯑꯁꯤꯁꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯤꯟ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯚꯥꯁꯨꯀꯤ ꯏꯟꯗꯤꯀꯁ ꯍꯥꯏꯅ ꯊꯣꯟꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯕꯨ ꯂꯤꯟ ꯀꯌꯥꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯥꯏꯅꯣꯁꯣꯔꯁꯤꯡꯕꯨꯁꯨ ꯌꯥꯝꯅ ꯂꯥꯏꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯌꯦꯠꯁꯤꯟꯗꯨꯅ ꯂꯥꯛꯈꯠꯂꯒ ꯄꯨꯟꯅ ꯌꯣꯠꯂꯝꯃꯤ꯫ ꯆꯍꯤ ꯀ꯭ꯔꯣꯔ 5ꯒꯤ ꯃꯃꯥꯡꯗꯗꯤ ꯂꯤꯟꯁꯤꯡ ꯑꯁꯤ ꯀꯌꯥꯃꯨꯛ ꯆꯥꯎꯔꯝꯒꯦ ꯍꯥꯏꯕꯕꯨ ꯀ꯭ꯔꯣꯀꯣꯗꯥꯏꯜ ꯐꯥꯎꯕ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯌꯣꯠꯄ ꯐꯥꯎꯕ ꯉꯝꯂꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯇꯥꯏꯇꯥꯅꯣꯕꯣआꯕꯨꯅꯤ꯫ ꯚꯥꯁꯨꯀꯤ ꯏꯟꯗꯤꯀꯁꯇꯤ ꯇꯥꯏꯇꯥꯅꯣꯕꯣआꯗꯒꯤꯁꯨ ꯁꯔꯨꯛ ꯀꯌꯥ ꯑꯃ ꯍꯦꯟꯅ ꯆꯥꯎꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯔꯨꯜ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯈꯟꯗꯨꯅ ꯌꯦꯡꯕꯤꯔꯣ꯫